खुरुमजरी SKTV न्यूज़ पे यंगबीरी बापुमना मकपू मेरीना ओइनामना तरामनो ओक्चरी अहानबदा मरोइबा पाउ पिजरी मफम खंगना लेरिबा लाइश्रम कमल बाबूगी मतंगा वारेप लौनबा मिफम पांगथोकनबा थौरांगलंबा माइ पाकिद्रे सिक्योरिटी फोर्स तसु कमल बाबू पुथोकपा ngamdri November 19 da nongmai kapna thibata ngairungai ngasisu none district ki longsai namdai khulda JDUF amasung NSCNIM gi marakta amuk hana nongmai kapna tre Manipur University ki Biotechnology Department ki team mamana mukchu bimana da yawba anti cancer compound sizinaduna cancer laina laying bada hena faba hidak sungba yabagi lambi puthokpa ngamlei Amasung malemgi mafam kayada pangthoknabagum take the right path my health my right haiba wakhalonda ngasi state asidasu pak sanna world HD lisingani kulmari gi palan thoram pangthokre Malemgi mafam ama hektada yengba yaraba Manipur gi ahanba OTT platform SKTV bu support tawibagi damak pumna makpu thagachari Hauzik pau sandokna pizari 57 Mountain Division da thabak suba changkhibadagi mafam khangdana mangkraba Kamal Babu gi JAC na leibak miyam ga loinana makha taba kari khongjang sangsin gadagi haibagi matangda khwairamban ima kaithel da mifam pangthoktuna warip launa ba thorang lamba adu mari leinaba miyoi sing laktabana mifam pangthokpa ngamkhidre SKTV News na ima kaithel da chatuna oikhiba phibam yengsilubada ayuk pung 10 taba matamda khwairamban ima kaithel da JAC CSO sing amadi miyam na amata oina mifam pangthokna Thorang lamba adu mami taram kide adu moinamak Central Force amasung State Police personnel singna pamdaba thodok thoktanaba ngak senbagi saktam uraki panbe abadi Kamal Babu gi loina bi amadi JAC na 57 Mountain Division gi GOC ga unaduna wari sanaruraba matung JAC amadi miyam na taliba demand sing thabak to onthoraktabana ngasi miyam gi oiba warep ama launanaba JAC gi member L Anita na ngarang laukthokibani November 15 dagi leimakhong da leiba Indian Army gi 57 Mountain Division ki camp tagi mangkhiba Laishram Kamal Babu fangnaba security force na paksa na thiba humbagi thabak chatharabasu ngasi fawba phangba ngamdri November 15 dagi hauraga Army amadi Manipur Police ki apunba team singda military camp asigi mafam sing yauna leimakhong gi mafam kayada paksa na thiba humbagi thabak chathaba hauraki Kamal Babu fangnaba thiriba asida Indian Army ki maikay dagi lanmi lising ani hena sizinari hairi masigi mathakta helicopter drone amasung army tracker dog sing fawba sizinari adu moinamak ngasi fawba Kamal Babu gi mari makhong khangba ngamdri makhata na technical intelligence sizinaduna Kamal Babu bu thiba gi thabak adumak chathari hairi Mamang tha November ki tang 19 da none district ki Khopum police station na konba Sangji village da Zeliangrong United Front JDUF amadi NSCNIM gi marakta akan mamawong da nongmai kapna khiba matung ngasi somuk hanna longsai namdai village da kapna khre pawasi gi matung ina nakalani gi marakta ngasi ayuk pung 8 minute kun lom tarakpa matamda JDUF amasung NSCNIM gi kadasingi marakta nongmai kapna khibani hairi nakalani na pung amarom ok athong tawduna nongmai kapna ki hairi nongmai kapna baduda NSCNIM gi kadarama fibam khare luna soklamba yai hairi adu moinamak JDUF ki paikai da sokapan nangbagi paudi leite Nakalamoromda thaudok adubu yaningdaba phongdoktuda rongmai gi women organization singna khut thongna badu lepnana ba mic sizinaduna wapau sandoki Handak None District ki Khopum Police Station ki manung da leiba Sangji khulda JDUF amadi NSCNIM ani gi marakta khut thokna khibagi matangda Zeliangrong United Front JDUF na sekdorakli ngasi lup asigi publicity secretary Louis Gangmaina khudek piduna thadorakpa cherolamada thodok adu NSCNIM na Sangji khulamadi masigi akoiba mafamda sangsilaktuna thodok adu thokhankhibani numidatu da JDUF ki arm wing oiriba Zeliangrong Tiger Force JTF na mafam adu da patrolling chatlingaida NSCNIM na thawoina khunja singda akiba pige khanna nongmai kaplakhibani loinana JTF da singna rakhibani
IM gi thawong adu khangba ngambagi wangmada oibana makhoiga mayoknaduna khut thoknakibani numit aduna sangji khulgi khunja singda akiba amadi nungai khidaba thodok thokhiba adugidamak nungai taba fawi khunja sing lanjena khiba adu fibamna yadabagi tawkhibani karigumba khunja sing amadi furupcha singna loop asigi haurafam khangdaba amadi NSCN IM gi kemtagi lapna leiriba JDUF na kon mafamda laktuna tawrakliba thawong asi khangbidrabadi matung tarakpadasu thodok asigum kayarak thorakhiba yai NSCN IM gi fatraba wakhal asi handoktriba fawba JDUF na makhoi gi lona thupna tawrakpa thabak thawong sing ngakthoknana ba thabak adumak paikhatkigani amaromda khunja sing gi manungda yeknabagi agent oiba kaya leiri makhoibu amuk hanna khudong chaba piroi aduga makhoina tawjaba thabak singi tekchak masana pugadabani haina cherola sida palakli National Investigation Agency NIA na Arambai Tengol giluchingba Korongan ba kuman gi mathakta sathiba case kaya pansiliba si lotho u haina haingang apun manupi luf ki wangang loi maitan kaisangbam sobasini na fongdokre ngasi haingang mayai lekai de leibai budho marjing lai harau fam da pangthokiba pawgi mi famda sobasini na makha taraduna tha tara nipan hena thokliba lana sida kuki terrorist singna maitai da landarak pa ngaktani masida khul ngakpa singna isa ngak thoknana ba thengnaba ngaktani Maitai Kunai Kanaba Honoriba Arambai Tengolgi Korongan Babu NIA na Fagani Hairabadi Micham Haliba Kuki militant Singi Matakta NIA na Kari Taukrabagi Hanki Kulngak Pamadi Arambai Tengolgi Matakta case Panduna Faba Punba Amatayaroi Kulngak Pasingasi Ledam Drabadi Ekoi Maitai Furupasi Kari Oiramgani Nakalamarumda Laimakong Army came to register the entry Tauramlaga Jankiba Kamal Babu na Thorakpage register the sign Yarum Daba Amadi Tiba Kangdana Ladibasi Mari Lenaba Singna Amadi Lengakna Tiek the Kaidana Putoraktuna Mahaki Imung Manungda Atubada Sinabiu Haiki. Aikoi taseng namak maitai haiba kangbusi kanagumba matuna ngakpi senbiraktraba isa inaw kaya kaktuna hatuna minmang magtada singduna hatpa ikoi khudimangna uraba ngaktani asigumlaba sahi ani surakadawa wathoga sida isa singa sina ikoi pumna mamang batare kanbinaba laitre haiduna miya marakta thoktuna isagi right haibadi private liberty isagi property ngangnaba aikoi gi life se kanjanaba gi damakta thorakpa matamda asuki matik NIA na tamthiba e kaya pansila Sidi taseng nama aikoi nupi lip na yajabang amjaroi aikoi nupi loop tara humdo esina yamna strongly lebli madudi aikoi si isani isangak jaba matamda karigumba upaya ma thiduna aikoi jati se kanana mo hanarak pa haibasi masana tabani ngasi NIA na aikoi ge korongan mada paliba ega se aikoi yaningde karigumba NIA sina paliba ega sina chumba taragadi ngasi phawada terrorist na Manipur da chathariba innocent people singbo haliba kuki militant sing dadi kari tauraga lairi Wapam se aikoi ngasigi nupi lup tara humdo esina thamoi sokna hangli Kuki militant singna Maitai Khul Singh da landarak pachahi ani fazilakadoraba sida Maitai Singbu kannaba amadi Manipur gi saktam kaiba yaroi haina masagi oijaba pumnamak thadoptuna khul ngakli baicha Singbu hiram amatada phaba punba yaroi Arambai Tengol gi luchingba korongan ba khumanbu fanaba honarakliba lenga ki thawong Yaba ngamloi haina ngasi nungthil salungfamda miyamna khongjang changsinki salungfam apunma maira paibina miyamga loina na changsinki ba khongjang aduda NIA na korongan bagi mathakta sirakliba maral yaba ngamloi korongan bagi mathakta siriba maral khudakta handokada bani amadi ifurup ijati gi ichasing amata sokpa yaroi haiba kholau sing sulauki khongjang aduda saruk yakibi salungfam apunba maira paibigi president thingbaizam ngan biton leimana haikibada Manipur gi lana si loishin basungamde aduga Arambai Tengol gi Chingba korongan bagi mathakta NIA na sirakliba maralasi mama singna yaba ngamloi kuki singdana karisu tawba ngamdraga iramdam kannaba tholakliba isa singda case pansinduna fana bohonaba si yaningde mamit tanglaba Manipur amadi central engakna ifurup ijati asibu kari oina urabano haina hangladuna aikoi ge MLA sing kari tawduna leiribage haiki Housing Manipur da thokliba irang ase sahi amaga thamapan mapung phajala abani masi phawbada lanje nongmagi lekpadra haraga sa koronga bagi mathakta NIA na siriba maranje mama ama oina thamo yamna soi yamna yaningte hi haliba ku
कुकीसिंगबुना ngasi karigumbam da tawdraga ichajing thola iba iramdam ifurup kange haina thola iba ichajingbuna khulai pai haidana maran siraga enayena aduna adana maran sidana ichaju phana na ba ngasi law thola iba mayam je supreme court no erasu court lak no erasu ai khoi isana sungya yaroi mama jina yaba sungang ngamde Manipur thokliba irang asida maitai khul ngakpa kaya NIA na faraga case pansinaba honaragliba India amadi Manipur lenga ki thawong yaningdaba phongdoktuna ngasi Bisnupur Bazar da Bisnupur amadi akoibada leiriba khunja singi maira paibi club organization kayana sarukyaduna wakat mifam phambaga loinana kholau kaya laukre ngasi ge wakat mifam aduda korau nganba khumanda NIA na case panduna faba yaroi khul ngakpa sing faba punba yaroi Manipur daga first pa 1958 khudakta lauthokadabani haiba kholau kaya sulauki arambai tengol giluching purel korau nganba khumanbu NIA na fana honariba asi khudakta lepkadabani khul ngakpa icha singda NIA na paliba case khudakta handokadabani haiba play card sing su sizinaki khongjang aduda sarukya kibi obina na phongdokhibada AT gi luchingba korau nganba khuman NIA na fana honariba asi mama aikhoina yabangamloi Manipur da afaspa 1958 nauna amuk thamjinduna Hana leramba sifai asigi mathakta ahenba sifai thazilakliba asi yelhomi oiriba maitai muthatna ba honarakpani haina lawi Manipur gi tungi yumbi oigadoriba naha kaya khul ngakpada saruk yaraklibasi ima leibak mutanabani adubu makhoi gi tungi asadi kairabani haiki Korong am khumanda NIA na case ma panana bai dong India government yamna lujadaba Manipur government yam lujadaba asigum yamna phattaba sina akoina mama oiba sing ngasidi korong am khumanda ngasai NIA na case pan ba yaroi khunga ko icha sing phaba yaroi adugi mathakta hauji ji lan maram moira kanda icha sing ji achuki mati waraba matam asida kari gi damak ta moina asigumba chuk phatraba tamthiba lo mayam ji hapji laktana aduga hauji hauji Manipur gi tampak ki area sida aspa thamji laktana mioi ba sing ji sanga gi lamchat ta chale aduga hana legi ba sipai lak lak mayam nang akoi chu ngak pa ngamdre aduga hauji mo anoba thajale doctor oiga daba angang kaya am leba ngak tan khun ngak tan leire aduga hauji na moigi kukina kapak padi mi am ta kan mangamde ngasi ba kuki am ta phara NIA na case am ta lokho pa leitri aduga hauji hauji Manipur da tawri se tawge na taropani aduna hajikti arigamba masi da koronga ma khumanda paliba khunga pa cha singda kaigamba phatta thabak se makhata na sum tawbirak pa taragadi akoi madugi makha tarak padadi akoi sibam sung changbagi langai da akoi lani Relief camp ta changzafam lauduna leiba singna mayumda hanjinjarage India gi proxy wa khudakta lepu lengak na piba nung yawbo cheng amadi kokphai kaba hawai khara charaga relief camp ta leiba pamjadre MLA minister gi yum mai thabada chenaba miyoi sing lengak na fabagumna micham miyam gi yum mai thabada chenaba ko militant sing su faraga cheirak piu haiduna wakat mifam chathakre Kakching district ki hianglam wabugai lamkhai kaithil da chathakiba wakat mifam adu wabugai yangbi high school Sanatombi high school Kairak Lamjau Primary School amadi Langmaidong Girls High School da hangba relief camp sing da leiriba miyoi sing na sarukyaki khongjang aduga mari leinana Bisnupur district ki manung chanba napattagi lanjelaktuna relief camp te leiriba N Rebika na phongdokhibada state asida thokliba tha 18 surba irang asi central lengakna chathaba proxy war ni haiba nomonomogi mayek singlakle athuba matamda center gi thawong asi lepkadabani lan asi loishinaba Manipur amadi central lengakna paikhatliba thabak asi miyamna pende haike aduga khoi relief camp da leiba si so khoi tasing na nungai zadre khoi yum da hanjaninge khoi gi ramdam khoi gi irai kai du da hingminnaram ba praja mai ben mayam sing du ga khoi punna hingminna ba pamjai khoi sarkar na khoi gi damak ta ngasi bawboda na patai ba village tu gi kari thoktham bang lo khati dri khoi gi ramdam do amukang yengjage hai ko phat phangda ngasi baw na hi ba awa ba bimam mama mayo ga ga hingi ba khoi gi damak ta sarkar sina kari mau thongdana leiba hai lai sanbiri ba se gi na lai sanbiri ba se khoi yam pintre khoi gi mehut na lai ba moi na ngasi baw ba kari mata moi gi machan macha siba itim ni naw imung iwa kaya siba wa na so ka pan kaya na lai ba siba ba moi na yenga ga lai thok ngamba kai dong kari gumba ma ba moi gi da khoi gi da mata protection pi ba ngam da lai ba se khoi hing na si ra ba gumba ne ba khoi se
ꯂꯩꯃꯈꯣꯡꯗ ꯂꯩꯕ 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒꯤ ꯑꯥꯔꯃꯤ ꯀꯦꯝꯞ ꯃꯅꯨꯡꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯣꯁꯥꯏꯄꯨꯔꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯕ ꯐꯥꯎꯕ ꯈꯪꯕ ꯉꯝꯗꯅ ꯂꯩꯕꯗ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯃꯤꯇꯩ ꯑꯄꯨꯟꯕ ꯂꯨꯞ ꯑꯠꯃꯥꯜ ꯅ꯭ꯌꯨ ꯗꯦꯜꯂꯤꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯠꯃꯥꯜꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯕꯦꯝꯆꯧꯕꯤ ꯁꯤꯡꯍꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ, ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ, ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡ, ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯑꯃꯁꯨꯡ 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒꯤ GOCꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯀꯃꯜ ꯕꯥꯕꯨꯕꯨ ꯑꯊꯨꯕꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯆꯠꯅꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯑꯁꯤ ꯍꯟꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯥꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯏꯕꯦꯝꯆꯧꯕꯤ ꯁꯤꯡꯍꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯃꯁꯥꯒꯤ ꯆꯍꯤ 53 ꯃꯥ ꯂꯩꯃꯈꯣꯡ 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟ ꯑꯥꯔꯃꯤ ꯀꯦꯝꯞ ꯑꯦꯔꯤꯌꯥ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛꯁꯦ ꯃꯥꯡꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯤꯔꯤ ꯍꯥꯏꯕꯇꯅꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯗꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯃꯤꯇꯩ ꯑꯄꯨꯟꯕ ꯂꯨꯞ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝ ꯊꯤꯅ ꯀꯟꯗꯦꯝ ꯇꯧꯖꯔꯤ꯫ ꯑꯗꯨꯒ GOC ꯑꯣꯏꯕꯤꯔꯤꯕ 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯗ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯖꯕꯗꯤ ꯃꯍꯥꯛ ꯑꯁꯤꯕꯨ ꯊꯤꯔꯒ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯄꯤꯌꯨ ꯑꯃꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯁꯥꯒꯤ ꯄꯔꯤꯕꯥꯔꯗ ꯃꯁꯥꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯗ ꯃꯍꯥꯛꯄꯨ ꯄꯤꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯤꯕ ಶ್ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯤꯕ ಶ್ꯔꯤ ꯑꯃꯤꯠ ꯁꯥꯍꯖꯤ, ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯤꯕ ಶ್ರೀ ರಾಜನಾಥ್ ಸಿಂಗ್ಜಿ, ಚೀಫ್ ಮಿನಿಸ್ಟರ್ ꯑꯣꯏꯕꯤꯔꯤꯕ ಶ್ರೀ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯍꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯁꯨ ꯍꯥꯏꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗꯒꯤ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯁꯨ ꯑꯁꯤꯕꯨ ꯂꯧꯊꯣꯛꯄꯤꯗꯨꯅ ꯂꯩꯖꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯁꯥꯟꯇꯤ ꯑꯣꯏꯕꯤꯅꯕ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯉꯥꯛꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯅ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯐꯌꯦꯡ ꯍꯥꯏ ꯁ꯭ꯀꯨꯜ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯉꯥꯛꯇ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯉꯁꯤ ꯐꯌꯦꯡ ꯕꯖꯥꯔꯗ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ IDPꯁꯤꯡꯅ ꯃꯈꯣꯏꯕꯨ ꯃꯁꯥꯒꯤ ꯌꯨꯝꯁꯤꯡꯗ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯜꯂꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ IDP ꯑꯉꯣꯝ ꯑꯣꯡꯕꯤ ꯊꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯃꯇꯨꯡ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ 11ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯃꯨꯛ ꯀꯨꯝꯂꯛꯂꯒ ꯌꯨꯝ 9 ꯔꯣꯝ ꯃꯩ ꯊꯥꯈꯤ꯫ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯄꯅ ꯑꯋꯥꯕꯅ ꯈꯝ ꯊꯦꯡꯂꯦ꯫ ꯂꯩꯉꯥꯛꯅ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡꯗꯤ ꯄꯤꯔꯤ, ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯃꯍꯩ ꯇꯝꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯍꯟꯗꯛ ꯖꯨꯔꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ 3 ꯑꯃꯗꯤ ꯅꯨꯄꯤ 3 ꯄꯨꯟꯅ ꯃꯤꯑꯣꯏ 3 ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯨ ꯀꯤꯔꯛꯂꯦ꯫ ꯑꯊꯨꯕꯗ ꯀꯥꯡꯆꯨꯞꯇ ꯃꯇꯤꯛ ꯆꯥꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯝꯕꯤꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯩꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯤꯌꯥꯅ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯂꯤꯉꯩ ꯆꯩꯔꯛꯇ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯑꯐꯁꯄ ꯑꯃꯨꯛ ꯍꯟꯅ ꯊꯝꯖꯤꯜꯂꯛꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯑꯩꯈꯣꯏ ꯔꯦꯂꯤꯛ ꯀꯦꯝꯞꯇ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯒ ꯊꯥ 9-10 ꯍꯥꯏꯖꯜꯂꯛꯂꯦ꯫ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗ ꯑꯩꯈꯣꯏ ꯌꯨꯝ 80 ꯃꯨꯛ ꯂꯩꯕꯁꯤꯗ ꯂꯥꯟ ꯍꯧꯔꯛꯄꯒꯤ ꯃꯦ 28 ꯑꯗꯥꯏꯗ ꯌꯨꯝ ꯈꯔ ꯆꯥꯈ꯭ꯔꯒ ꯑꯃꯨꯛ ꯖꯨꯟꯗ ꯑꯃꯨꯛ ꯌꯨꯝ ꯈꯔ ꯆꯥꯈ꯭ꯔꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯇꯥꯡ 11 ꯑꯃꯨꯛ ꯌꯨꯝ 23 ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯑꯩꯈꯣꯏ ꯌꯨꯝ ꯃꯩ ꯆꯥꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯂꯤ꯫ ꯉꯔꯥꯡꯃꯛꯇ ꯅꯨꯡꯗꯥꯡꯗꯃꯛꯁꯨ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯌꯥꯝ ꯑꯃ ꯆꯔꯥꯡꯅꯩ꯫ ꯇꯥꯡ 11ꯗ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯝꯅꯦꯅ ꯕꯥꯔꯤꯛ ꯑꯃ ꯁꯥꯕꯗꯣ ꯃꯈꯣꯏꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯁꯤꯒꯤ ꯃꯩ ꯊꯥꯗꯣꯛꯈꯤꯕꯁꯤꯁꯨ ꯁꯦꯝꯖꯤꯟ ꯁꯥꯖꯟꯕꯤꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯝꯕꯤꯌꯨ ꯍꯥꯏꯕꯁꯤꯁꯨ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯕꯨ ꯐꯥꯔꯒ ꯄꯨꯔꯒ ꯍꯥꯠꯇꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯖꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯑꯀꯤꯕ ꯐꯥꯎꯏ ꯏꯁꯥꯗ꯫ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯤꯕ ꯑꯗꯩꯗꯤ ꯌꯨꯝ ꯑꯇꯦꯛ ꯑꯀꯥꯏ ꯃꯌꯥꯝ ꯑꯁꯦ ꯁꯦꯝꯖꯤꯟ ꯁꯥꯖꯟꯕꯤꯅꯕ ꯄꯩꯁా ꯄꯤꯔꯛꯄꯗꯣ ꯑꯩꯈꯣꯏ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯐꯖꯔꯁꯨ ꯊꯤꯔꯁꯨ ꯌꯨꯝ ꯑꯃꯃꯝꯇꯪ ꯁꯔꯀꯥꯔꯅ ꯁꯥꯕꯤꯔꯒ ꯑꯩꯈꯣꯏꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯒ ꯂꯩꯕ ꯉꯝꯕꯒꯤ ꯁꯛꯇꯤꯗꯣ ꯄꯤꯅꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯊꯛꯇꯒꯤꯗꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩꯗꯤ ꯀꯥꯞꯄꯛꯄ, ꯑꯗꯨꯒ ꯃꯈꯥꯗ ꯑꯁꯄꯥ ꯊꯝꯖꯤꯜꯂꯛꯄꯁꯦ ꯃꯁꯤꯃ ꯑꯩꯈꯣꯏ ꯁꯨꯡꯌꯥ ꯌꯥꯖꯅꯤꯡꯗꯦ꯫
Jiriwamgi Jakuradhor Karongdagi Angang Ahum Nupi Ahum Punna Miyoi Taruk Faraga Tamthina Hatpada Chenaba Kuki Terrorist Sing Fadriba Fauba Uripok Nupi Apun Malup Unala Masung Uripok Apun Malup UAL na Luchingduna Changsiliba Kuthang Chara Henbagi Kongjang Ngasiga Thana Numitara Taruk ni Sure Uripok ki Canton Junction Manakte Leiba Community Hall da Chathariba Kuthang Chara Henbagi Kongjang Aduda Ngasigi Oina Ayuk Pung Nipandagi Numit Yungba Fauba Sorvon Tingel Haunung Bung Leikaigi Miyoi Sing na Kongjang Jangsinki Numit yung bapung tarani thoy dagi numidang pung taruk faubana taurang bam laikai amadi numidang pung taruk dagi mathangi numit ki ayuk pung nipan faubana sinam laikai gi miyoi sing na saruk yagani khongjang asiga mari leinana unal amasung UAL gi wangang loi chingthangna phongdora kibada conflict area da lan yaudaba nupi angang asok Asonanada, target Torokpa Haibasi, Maitei Furup Kaktada, Chathaba crime nate, Masidi crime against humanity ni, Kuki Jo Singh political demandi, India government that Tanbada, Maitei da Atamnana Kut Tarakpa, Sina, Taklibadi, Kuki terrorist Singna, genocide campaign Chathare Haibagi Mayek Laraba, Kudamni, International Humanitarian Law Singi Chatna Kanglon Tugaibani, Maramaduna, India government na, Kudakta Kuki militant Singa Madima Kubu support Tauriba, organization Pumnamak terrorist ni Haina Lautokada. Bani Haiki. Ningthaukhong Kha Khunauda Kuki militant Singna Minungsi Leitana Maitei Kunja Mari Hatkibagi Thodokta Hakthengna Chenaba Churachandpur district ki Mamong village dagi Luminsai Kifkin Chahi Kuntra Mangagi Mathakta National Investigation Agency NIA na charge sheet Thangatkre Chatliba Chahi asigi January 19 da Luminsai Kifkin yauna Kuki militant Singna Bisnupur district ki Ningthaukhong Kha Khunau ki water treatment plant manakta Micham Mari Mihathina Hatki Thodogaduda Laikhidraba Oinam Bamonjau Mahaki Machanupa Oina Manitomba, Tiam Somendro, Madi Ningthausam Nabadipki, Matanga, NIA na case sama Lakhutki. NIA ge investigation dagi Khanglakpada, Luminsai Kifkin, Kuki National Army ki cadre ni Kuki National Front, KNF Amadi United Kuki National Liberation Front, UKNA, Churachandpur District ki DC Amadi SP Office da Landaduna, Thugai ki bada yauki. Luminsai masa layeng nabagi damak Guwahati da chatki loinana thodok sing asiga mari leinana Assam police na Mars kunda fakibani hau kiba irai numita thangat kiba charge sheet aduda Luminsai kifgenasi Kuki militant group singna mi hatbagi thodok kayada hakthengna chenai mahak unlawful activities prevention act amadi arms act ke makhada maral kaya leire haina pali Lamdam asida thokliba irang asi loishilu Kuki militant Singna nupi angang yauna micham kaya halakliba asibu yaringdaba phongdoktuna sangsin kiba khongjangda haunaruba naidana sarugya kiba miyoi kaya leingakna faziliba asi condition amata yaudana thadokadabani haina thawai mirel na taksilakli thawai mirel gi convener thongam darana khudek piduna thadorakiba cherolamagi matungina tha 18 faraba irang asi loishilu haiduna miyamna asukkuina Kolau Laurakliba si tadana leiraga miyamna pendabana kham thenglaba matamda khongjang sangsilakpa haibasi haunasani lengaga sige mathakta wa ngangba yadabagi moong asidi supnam sashan gi thawongni thokliba irang asida miyamna khangba ngambagi pankhai lankrabadi haunaruba naidana ihau lakpa haibasi haunasani miyoi kaya fazin bana anoba irang thoraknabagi baton tawbaga managani maramaduna lengakna miyamgi ihul khangna thabak tawduna irang asi loishinbiu haiki Anauba criminal law singi matangda city police station Imphal West ki police officer singa resource person singa gi marakta ngasi interaction program ama pangthokre chahi asigi July amadagi India pumba ki oina chanakiba criminal law ahum Bharatiya Nagarik Suraksha Sanhita 1992 Bharatiya Nyaya Sanhita 1992 amasung Bharatiya Sakshya Adhiniyam 1992 ki matangda resource person singna wafum kaya thamki loinana Imphal City Police Station ki police officer singi maikadagisu wang kaya hangkibaga loinana resource person singna paukum piki thoromadugi resource person sing oina Chief Judicial Magistrate Imphal West Asem Taruni Kumari Assistant Public Prosecutor Farid Sabam Chauba Devi Judicial Magistrate First Class Kakching Nira Sinamna Jingbana Sarugyaki Kumja lising ani taramathoida Loktak Patta Tangjeduna Ladiba, Ngami Singi Yum Kaya, Loktak Development Authority, LDA Amadi Matamadu the Pan Kibalengak na Loktak Patta Gitantok
takthoknaba mai thakiba thodok ningsingduna Loktak Our Future haiba wakhalonda tarahumdoirak suba Loktak Arsam Day lisingani kunmari thoram All Loktak Lake Area Fishermen Union Manipur alafam amadi Champu Khangpok Floating Village Committee Loktak na sinduna Ima Loktak Lairembi Sanglen Langoi Sabi Laikai Champu Khangpok Floating Island Village Loktak Manipur da ngasi pangthokre thoramadu da alafamgi advisor sing Salam Rasis Amadi W Ram President H Arun Kumar Member L Chauba PRDA gi Secretary L Suranjoy Amadi MRB Moirang Branch ki staff Laimayum Sanjit Sharmana maru oiba miyoi sing oina sarugakhe thoramadu da sarugakhe ba sing na minute ani tumin leptuna ngami singi yumai tha ki ba thodok ningsingduna nungaitaba phongdokhe thoramadu ga mari leinana alafam gi Secretary O Rajen na phongdokibada kumjali sing ani taramathoi da thokibada Laibak thiba thodok adu ningsingduna matungda amuk hana thokdana ba thoramasi pangthoktuna lakpani leingak na suloktak pat ki chawkha thorangi thabak paikhalakpada ngami singbu ot naibagi bahutta punna kusamnaduna chatpa yaba mawongda thabak paikhat piyu amadi miyamna su angamba mateng pangjage haike Loktak lakpa matamda pham madu da leiba lamda madu leiba prajar sing sakona chamena ba amadi lamda madu leiba prajar sing da akai pi da na ba mawong da adugum project sing sabina ba amadi 2011 la thoki ba adugum leibak thriba thodo do amu hana thok tarbe da makta ngasi asi hafta ama chupna November ko manga haruga December ama phawbuda puja tawrakanda matungda mona chugma thok sing thok tarbe da makta ngasi koi sahi 13 chupna mai thagi bagi ningching kumondo koi pangthok chari basni ai khoina asigumba palana se pangthoi base Loktak khakta gi nate Manipur gi state arsigi manung da leiba khoidum dai pumnen kharung iko hariba part sing sida leiba khundar litar leiba amadi sigi sarabhak torogi hingiba praja sing se asigumba Loktak ka thoibu thokdo adu India gi pham amanta su natraga petri pham amanta su ayam tam thira ba sung thokdo sing se amukana thokdana bai damakta ai khoi kawbu yadana asigumba port sing se ngasi phawka ningsingduna lakwa thokdok amani haina ngasi Loktak Lake Area Fishermen Union palana si pangthok chabani Manipur da thokliba irang asina maram oiduna Bisnupur district ki chingkhong chingya da leidiba maitai gi law panba yadaba lawfam singi damak leingakna ahanba phase ki oina lomi sing da compensation pithokraba matung ani suba phase ki pithoktana leidiba amadi lomi chama humfutara gi compensation gi documents sing reject lakhiba du sem laga chaliba tha sigi manung da compensation pithokpiu madu natrabadi akanba khongjang sangselagani haina Bisnupur district ki lomi sing na warip lokre ngasi moirang turenban leikai mandapta Moirang AC ki apun malomi sin mi amasung nupi lupna sinduna pangthokiba Bisnupur district ki manung de leiba Nambol Oinam Bisnupur Moirang Thanga amadi Kumbi AC singi lomi kayana sarugya aduna pangthokiba mifam aduga mari lenana Moirang AC apun malomi sin mi amasung nupi lup ki secretary L Manglemna phongdokibada Bisnupur district de leiba AC taruk ki minister ani amadi MLA Marina Hauzik district asigi law panba ngamdana leiriba lawfam sing asida ahen meeting sangbiduna law panba yana bahona biu law panba ngamdana leiramba lawfam singi compensation fangdriba lomi chanipan marifu taramari leirambagi manungda DC Bisnupur Agriculture ki director district agriculture officer Bisnupur amadi lenga ki mari lenaba official sing na hona biduna lomi chatret kunmari ki athubada compensation piragani haina thazaba pibirakle adubu reject chatli hairi sengba lomi chama humfutara gi oina list thokpada yauroktriba sige achumba documents sing pisin krabani lomi chama humfutara si compensation fangbagi list thokpada yauroktriba si chatliba December tha sige manungda compensation fangbagi list thokpada yauhan biu karigumba yauhan biraktaba tarabadi district asigi Nambol dagi hauraga wangu fawbagi manungda leiriba lomi sing na akan bakhongjang sangsilagani haike Moirang Kendra Pumba Lomi Similum amasung nupi lupna handaki kanglup irang asina marom moiduna lokpan no mugde basingi awato paisa sing pithu waina honaru boti maka satra waina government gi meke gi first phase thadokra matungda ajik tele mawriba second phase gi thadorok pa gi sani pan ga mapu modoi thadorok pa sida uleriba second phase gi waina lomi samang kumdra asi isum to mathaga chaba adu
ꯑꯩꯈꯣꯏꯒꯤ ꯔꯤꯖꯦꯛ ꯅ꯭ꯌꯥꯏꯅ ꯈꯟꯗꯣꯛꯄꯤꯔꯛꯄ ꯑꯁꯤꯒꯨꯝꯕꯁꯤ ꯌꯥꯝꯅ ꯂꯧꯃꯤꯁꯤꯡꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯍꯟꯕ ꯑꯗꯨꯅ ꯌꯥꯔꯕꯗꯤ ꯔꯤꯖꯦꯛ ꯅ꯭ꯌꯥꯏꯅ ꯈꯟꯗꯣꯛꯂꯛꯏꯕ ꯂꯧꯃꯤ 150ꯁꯦ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒ ꯇꯥꯟꯅꯖꯔꯦ ꯀꯃꯤꯁꯅꯔ ꯂꯦꯚꯦꯜꯗ DC ꯂꯦꯚꯦꯜꯗ ꯗꯥꯏꯔꯦꯛꯇꯔ ꯂꯦꯚꯦꯜꯗ ꯇꯥꯟꯅꯔꯒ ꯃꯣꯏꯁꯤ ꯑꯣꯀꯦ ꯇꯥꯔꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯂꯩꯔꯕꯅꯤ ꯑꯗꯨ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯥꯏꯔꯤꯕ 150ꯒꯤ ꯑꯋꯥꯠꯄ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯃꯣꯏꯒꯤ ꯁꯣꯏꯔꯛꯏꯕ ꯔꯤꯖꯦꯛꯀꯤ ꯑꯙꯥꯒꯤ ꯃꯃꯤꯡꯒꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯒꯠꯄꯤꯔꯒ ꯍꯟꯗꯛꯀꯤ ꯋꯥꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯧꯃꯤ 150ꯁꯤꯡꯒꯤ ꯄꯩꯁꯥꯁꯦ ꯊꯥꯗꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯌꯨ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ We are hiring. Position title: Trainee Video Journalist. Vacancy 3 numbers. We are on the lookout for trainee video journalists who are eager to learn, explore, and make an impact in the fast-paced world of news media. Responsibilities: go on site for reporting and interview. Help research and develop exciting news stories. Record, edit, and polish videos for our platform. Work closely with our editorial team to meet deadlines and deliver quality content. Qualification: any graduate or postgraduate in journalism and mass communication or a similar field. Basic editing skills, great communication and storytelling abilities. Last date to apply is 5th December 2024. Please send your CV along with a recent passport size photo to our email hr@sktv.news or contact us at 700-525-9437. ब्रेकेट तुंगदा तराम नोकचरी मखा तब पाव पिजरी मणिपुर यूनिवर्सिटी की बायोटेक्नोलॉजी डिपार्टमेंट की टीम अमना मुक्थ्रुबी मनादा यावबा एंटी कैंसर कंपाउंड सिजनदुना कैंसर लाइना लायेंगबदा हेना फब हिदाक पुथोकप याबगी लंबी पुथोकप ngamle हिरम असिगी मतांगदा SKTV न्यूज की चीफ रिपोर्टर केत्रिमयुम प्रेमचंदगी अखनबा बाउदममा मियोइबगी पुंसी ख्वाइदगी यामना मांगहनबा ngamba lainasingi manungda cancer laina asisu amani World Health Organization WHO gi matung inna ingkumja lising aniga kungani thoida malemgi oina cancer laina na sibagi masing lakh mawra tare jauki India gi oina lakh mapanga lising tara yauki laina asibu laying naba makhal makha kayagi hidak puthoknari cancer laina asi laying bagi chemotherapy tawbada cisplatin kauba drug ama sijinari adubu drug asigi side effect kaya leibata natana drug resistance thokhali haibadi cancer cells sing heart pangamdaba matang su thengnari asigumba khudongcharaba sidagi kharada oirabasu safanaba Manipur University gi biotechnology department gi team amana IBSG ga khusamaduna research tawki Research tawriba team masina anti-cancer compound ama oiriba planispin A asi muktrubi manadagi sunglaba matung chemotherapy tawbuda sijinariba cisplatin drug asiga punsinaraga study tawbuda synergistic effect phangki haibadi planispin A amadi cisplatin ani pullaga semba combination therapy da cancer cell manghanba ngambagi chang wangba amadi side effect hanthabagi report phangki bani haina research team aduda yaukhiba Manipur University gi biotechnology department da guest faculty oiriba Dr. Thangjam Davis na SKTV news ta phongdorakhi synergistic effect ha ga koina drug ani ji pullaga hanale men drug gi keno tagi hen more potent oirpa adu koi more than addition effect hai ta koi drug ani ji koina example lo koina magi killing percentage 20-20 hai jine drug A ha ga B ha ga kai gumba ani ji drug ji pullaga di addition ha ga di 40% not maximum the 50 hai ga kai gumba drug ani ji na synergistic effect lai ga di 80-90% kill to ga de ne asigi compound je koina HPLC aduga kalam chromatography aduga sina matungda koina identify tawjare purify tawjare aduga planispin A haiba compound je mukchubi de ki purify tawani si compound jiga asai cisplatin na ko anti cancer drug ama sine sidi already approved for drug ne ba koina ji ovarian cancer breast cancer adedi head and neck cancer ayam treatment da sine ba drug ne ba magi main effect side effect khalei ba aduga drug resistance am develop to ba aduga kai gum topa compound pullaga magi drug resistance handana ba na tugi
ꯊꯤꯝꯗ ꯑꯩꯈꯣꯏꯅ ꯋꯥꯛ ꯑꯁꯤ ꯇꯧꯖꯕꯅꯤ ꯀꯦꯟꯁꯔ ꯇ꯭ꯔꯤꯠꯃꯦꯟꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯗ꯭ꯔꯒ ꯔꯦꯖꯤꯁꯇꯦꯟꯁ ꯗꯦꯕꯂꯞ ꯇꯧꯕ ꯑꯗꯨꯒ ꯁꯥꯏꯠ ꯏꯐꯦꯛ ꯂꯩꯕ ꯁꯤ ꯔꯤꯗ꯭ꯌꯨꯁ ꯇꯧꯅꯕ ꯑꯩꯈꯣꯏꯅ ꯁꯤꯅꯔꯖꯤꯁꯇꯤꯛ ꯏꯐꯦꯛꯀꯤ ꯃꯦꯀꯥꯅꯤꯖꯝꯁꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯗꯤ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯗ꯭ꯔꯒ ꯑꯇꯣꯞꯄ ꯂꯩꯕ ꯄꯨꯜꯂ ꯃꯇꯨꯡꯗ ꯃꯣꯏꯅꯤꯁꯤꯅ ꯁꯤꯅꯔꯖꯤꯁꯇꯤꯛ ꯑꯣꯏꯅ ꯀꯤꯜ ꯇꯧꯔꯦ ꯑꯁꯤꯒꯤ ꯊꯤꯝꯁꯤꯗꯅꯤ ꯀꯦꯟꯁꯔ ꯂꯥꯌꯦꯡꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄ ꯌꯥꯔꯕ ꯂꯝꯕꯤ ꯑꯁꯤ ꯄꯨꯊꯣꯛꯂꯕ ꯇꯨꯡꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯤꯡꯗ ꯄꯦꯇꯦꯟ ꯔꯥꯏꯠ ꯂꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯗꯨꯅ ꯀꯦꯟꯁꯔ ꯂꯩꯅꯥꯗ ꯁꯤꯖꯤꯟꯅꯅꯕ ꯍꯤꯗꯥꯛ ꯄꯨꯊꯣꯛꯄ ꯌꯥꯅꯕ ꯃꯄꯥꯟ ꯂꯝꯒꯤ ꯀꯝꯄꯅꯤ ꯑꯃꯒ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯥꯝꯕꯤ ꯃꯈꯜ ꯀꯌꯥ ꯐꯪꯂꯕꯁꯨ ꯃꯇꯤꯛ ꯆꯥꯕ ꯐꯥꯔꯃꯥꯁꯤꯎꯇꯤꯀꯦꯜ ꯏꯟꯗꯁꯇ꯭ꯔꯤ ꯑꯃꯗꯤ ꯂꯦꯕꯣꯔꯦꯇꯔꯤ ꯂꯩꯇꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯔꯤ ꯀꯝꯄꯅꯤ ꯑꯇꯣꯞꯄꯒ ꯇꯥꯏꯔꯞ ꯇꯧꯔꯒ ꯅꯟ ꯗꯤꯁꯀ꯭ꯂꯣꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯍꯧꯖꯤꯛ ꯄ꯭ꯔꯣꯁꯦꯁꯇ ꯂꯩꯔꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯦꯇꯦꯟꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯀꯝꯄꯅꯤꯁꯤꯗ ꯄꯤꯔꯒ ꯀꯝꯄꯅꯤꯁꯤꯒ ꯇꯥꯏꯔꯞ ꯇꯧꯔ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯐꯥꯔꯃꯥꯁꯤꯀꯦꯜ ꯀꯝꯄꯅꯤꯅ ꯂꯩꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯑꯥꯏꯗꯤꯌꯥꯁꯤ ꯂꯧꯖꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯌꯥꯕ ꯄꯤꯔꯒ ꯅꯠꯇ꯭ꯔꯒ ꯖꯣꯏꯟꯂꯤ ꯀꯣꯂꯥꯕꯣꯔꯦꯇꯤቭ ꯋꯥꯛ ꯑꯃ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯐꯔꯗꯔ ꯔꯤꯁꯔꯁ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯁꯦꯜ ꯂꯥꯏꯟꯗꯨ ꯇꯧꯔꯒꯁꯨ ꯇꯣꯛꯁꯤꯁꯤꯇꯤ ꯑꯃ ꯁ꯭ꯇꯗꯤ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯁ꯭ꯇꯗꯤ ꯑꯩꯈꯣꯏꯗ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯗꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯣꯂꯥꯕꯣꯔꯦꯁꯟꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯌꯥꯝ ꯐꯒꯅꯤ ꯇꯦꯛꯅꯣꯂꯣꯖꯤ ꯇ꯭ꯔꯥꯟꯁꯐꯔ ꯃꯇꯥꯡꯗ ꯁꯤꯖꯤꯟꯅꯩ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯋꯤꯗꯤꯟ ꯀꯝꯄꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯦꯠ ꯑꯞ ꯇꯧꯕ ꯉꯝꯃꯒꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯔꯤꯁꯔꯁꯇꯁꯨ ꯌꯥꯝ ꯀꯥꯟꯅꯒꯗꯣꯏꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯕ ꯃꯦꯟ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯇꯣꯛꯁꯤꯁꯤꯇꯤ ꯇꯦꯁꯇꯤꯡ ꯏꯟ ꯚꯤꯚꯣ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯃꯥꯎꯁ ꯃꯣꯗꯦꯜꯒꯨꯝꯕ ꯑꯗꯨꯝꯕ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯕ ꯐꯦꯁꯤꯂꯤꯇꯤ ꯑꯝꯇ ꯂꯩꯇꯦꯕ ꯐꯥꯔꯃꯥꯁꯤꯀꯦꯜ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯂꯦꯞꯀꯨꯝꯕ ꯑꯗꯨꯝꯕ ꯏꯟꯗꯁꯇ꯭ꯔꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯔꯤꯁꯔꯁꯀꯤ ꯏꯟꯗꯁꯇ꯭ꯔꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯗꯦꯕꯂꯞ ꯇꯧꯔꯒꯗꯤ ꯃꯄꯥꯟ ꯂꯝ ꯔꯤꯂꯥꯏ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏꯅ ꯋꯤꯗꯤꯟ ꯃꯅꯤꯄꯨꯔꯗ ꯇꯧ ꯉꯝꯃꯒꯗꯤ ꯌꯥꯝ ꯐꯅꯦꯕ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝꯗ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯂꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯍꯤꯗꯥꯟꯅꯕ ꯑꯃꯗꯤ ꯂꯝꯖꯦꯟ ꯇꯥꯟꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯂꯝꯖꯦꯜ ꯑꯁꯤꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯆꯦꯜꯂꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯁꯨ ꯑꯃꯅꯤ ꯃꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥꯗ ꯌꯥꯎꯔꯤꯕ ꯑꯦꯟꯇꯤ ꯀꯦꯟꯁꯔ ꯀꯝꯄꯣꯖꯤꯁꯟ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯀꯦꯃꯣ ꯄ꯭ꯔꯤꯚꯦꯟꯇꯤꯚ ꯀꯦꯟꯁꯔ ꯊꯦꯔꯥꯄꯤꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯍꯤꯗꯥꯛ ꯄꯨꯊꯣꯛꯅꯕꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯆꯥꯡꯗꯝꯅꯒꯦ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯒ ꯂꯝꯕꯥ ꯇꯧꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯇꯝꯒ ꯆꯨꯅꯕ ꯁꯥꯏꯟꯇꯤꯐꯤꯛꯀꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯃꯗꯤ ꯂꯦꯕꯣꯔꯦꯇꯔꯤꯁꯤꯡ ꯅꯤꯡꯊꯤꯅ ꯁꯦꯝꯒꯠꯄꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ SKTV ꯅ꯭ꯌꯨꯁꯀꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯔꯣꯁꯟ ꯂꯣꯏꯅ ꯄꯥꯎꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯐꯥꯜ District AIDS Prevention and Control Committee Imphal West na sinduna ngasi World AIDS Day 2024 gi thauram pangthokre Take the Right Path My Health My Right haiba wakhalonda JNV Khumbong da pangthokiba thauram aduda Imphal West District ki DC Thokchom Kiran Kumar Imphal West ki Chief Medical Officer Dr. L Joy Kumar JNV Khumbong ki Principal E Golmai na sarukyakhi ngasi gi thauram aduga mari leinana Deputy Commissioner Imphal West TH Kiran Kumar na JNV Khumbong dagi rally amalam thaki Rally adu Khumbong Bajar fawa chatlaba matung amuk halakhe JNB Khumbong gi multipurpose community hall da pangthokpa thauram amada DC na fongdokibada aikoina hakchang fana thamnaba honabada lepa leitana honabatai jeksin dabana hakchang soksilaktuna awaba mayoknai haikhe HIV AIDS nabadagi hidak chaduna fagalaklaba patient amada DC na khudol tamduna ikai kumnaba utuna pungning thogotkhi World AIDS Day thauram gi matangda Dr. Wahengbam Hemolata District AIDS Control Officer Imphal West na haikibada World AIDS Day ga mari leinana haukiba November 13 da flash mob ama Khumbong Bajar da pangthokhi Tang 19 na pending competition ama Ramlal Paul High Secondary School da pangthokhi Tang 18 na DC Complex ki Kombirei Hall da Manipur Rural Livelihood Mission ga khusamnaduna sensitization program chathakhi Palan thauram asi Imphal West District ki Khurkhul Primary Health Center dasu pangthokhi Breathing for 1 minute or 1 minute. So that 1% change per day, 1 year will improve you 37 times. Now,
But after 2 years, every day 1% increase will lead you to 1,400 times increase in 2 years. Adu numa de khangweba. Ai hori walking chapte minute ama ka chatleba. Hayeng na minute ama makai chatleba. Angke na minute ani chatleba. Sum se pase ai hakchang khagal oeba. Urueba. Hana chalam adu ai chalakreba. Adu jo urueba. Sahi matung ri loi purakani. Take the right path, my health, my right haiba wakhalonda malimgi mafam matay da pangthoknabagum coalition against drugs and alcohol kadana sinduna World HD lisingani kunmari gi palan thoram ngasi pangthokre konung mamangi pureiromba khongnang makhong da leiba Keda head office da pangthokiba thoram aduda Keda gi president Hizam Priyo Kumar All Manipur Women's Social Reformation and Development Samas Nupi Samas ki president Thokchom Ramani apunba Manipur kanba imalum amkil gi president Laurembam Nganbi All Manipur Tami Chingmi Apun Manupilov Tami Chingmi gi President Yambe Momon Amadi Leimarol Lamjing Kon Leimakon gi President M. Sirita Susarugyaki Thoramaduga Mari Lenana Keda gi Secretary General Gichandra Mangang na Paumi Singh da Fongdokibada Manipur da thokliba lana sida drug sizinaba amadi HIV/AIDS nabagi chang adumak hengalakli HIV/AIDS ka sagon aduna leiriba miyoi singdasu chawnu khudong chadaba kaya mayok nahali lana sina maram oiduna lenga kamadi NGO singna HIV/AIDS na naraba miyoi singda piba kanaba singsu mapung fana fanghanba ngamdana leiri loina nalamda masida nupa nupi naha kaya ama masayon duna sel tanbagi chanabi ama kanna hengalakli masina HIV/AIDS sandokpagi changsu hengathali maram aduna ngak na sigumba thawong sing asi laksinaba thausilama puthokpa tangai fatre haiki Daki lansi maraksidasu drugs sizinaba aduga HIV infection gi posisu adum henkalapgi pawsi leiba irang sina maram orakanda HIV ga sagona na hingiba mayamdasu effect oirakpa ART sizinariba mayamdasu saithing si phangakanda matam chana hidak langthak phanghaudaba facilities government na piriba natrag NGO sing piriba mayamse phangdabadagi hena khoigi harm reduction gi posisu sokchalakpa mayam lei aduga hujikse anoba train amoina anoba khoigi manipur da inkhaliba nupa macha nupi macha mayama even yum kai palaba nupi phau yauna masa yolaga sen tanbagi posi kanna hujikse tokhanarapa ma khoi ui masi karigino hakana manipur economy khoigi senmit lon irang china maranga sen thungi phibam sokchalakpa maranga upai leraktabadagi sugum lambi da lak pasu oiramba yai adu masi ya maru oiba concern amani aduna masi so khoi kitang maru oina khoi nainamina ba machangi District AIDS Prevention Amadi Control Committee DAPCC Tamenglong na sinduna Take the Right Path My Health My Right haiba themda ngasi World AIDS Day lisingani kunmari ki thoram Tamenglong headquarter da leiba CMO office complex da pangthokre Manipur State AIDS Control Society Max ki sponsor makha da pangthokpa thoram aduda saruk yakiba Dr. Guidiatu Kamaina haikibada ART gi hidak chariba singna chang naina nimit khuding gi hidak chabiu karigumba HIV positive oiba miyoiga pulluba leiragasu pakatpa leitana ICTC da laktuna check up tawthokpiu isa gi hakchang asingak senggadabani masina khunai asidasu mateng oigani haiki Chief Medical Officer Tamenglong Dr. G Majachungluna haikibada lisingani kuntrada HIV/AIDS ke epidemic asina hakchang da sokhande haiba yaragani district asidagi HIV/AIDS asi maru fangna muthatnanaba thabak paikhali thabak asi miyam gi mateng yaudana oithokpu yaroi hauzik Tamenglong district asida leiriba HIV positive oiraba miyoi gi masing asi atai district singa yengnarubada yamna nemli aikhoi puna honaduna leina asi muthatminarasi haiki thoramgi manung chenna World AIDS Day ga mari leinana November 18 da pangthokiba painting competition da makok mathang tarakraba mahairoi singda mana kaya su yentoki World AIDS Day lisingani kunmari ga mari leinana ngasi Wangoi Community Health Center da su palan thoram pangthoki Take the Right Path My Health My Right haiba wakhalon da pangthoki ba thoram aduda RKS Wangoi gi Managing Committee Member K Dhaneshwari Mayai Lambi College ki Principal RK Nimai Way to Recovery Home gi Project Director Chongtham Pangkim Chandra Madi CIC gi MO in charge Dr. N Sushila amasung gynecologist Dr. Tamphana Saruket yake
ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯂꯩꯃꯈꯣꯡ ꯐꯥꯎꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯀꯥꯡꯄꯣꯛꯄꯤ ꯇꯝꯅ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡ ꯆꯥꯔꯨꯗꯕ ꯑꯗꯨ ꯍꯌꯦꯡꯗꯒꯤ ꯃꯍꯧꯁꯥꯒꯨꯝ ꯅꯤꯡꯊꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯅ ꯉꯁꯤ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯂꯩꯃꯈꯣꯡ ꯐꯥꯎꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯕ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯀꯨꯀꯤ ꯖꯣꯁꯤꯡꯒꯤ ꯂꯥꯏꯐ ꯂꯥꯏꯟꯅꯤ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯄꯟꯕ ꯄꯤꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯑꯣꯊꯣꯔꯤꯇꯤꯒ ꯌꯥꯅꯕꯗꯒꯤ ꯃꯍꯧꯁꯥꯒꯨꯝ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯆꯠꯄ ꯌꯥꯔꯒꯅꯤ ꯍꯥꯏꯔꯤ꯫ यूनाइटेड मदर ऑर्गेनाइजेशन UMO ना सिंधुना ngasi lamfil khunawda leiba UMO gi office ta 39 suba piba luklen pizabagi thoram pangthokre thoram aduga mari leinana UMO gi president Moirangthem Sorojini na phongdokibada piba chakauba si leptana chatharakhiba adu COVID-19 amadi thokliba irang asina maram moiraga chahi ani leplure chahi ahum leplabadi fatte haibagi damak 39 suba piba chakauba si pangthoktuna piba sing sama pangal hapnaba mapugi mafamda thawni bani haiki। ꯑꯩꯒꯤ ꯏꯔꯣꯠ ꯏꯌꯦꯛ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯆꯠꯅꯕꯤꯕꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯖꯥꯕ ꯇꯧꯗꯕ ꯉꯥꯛ ꯁꯦꯜꯂꯒ ꯊꯝꯗ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯅ ꯑꯩꯈꯣꯏꯗ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯐꯥꯎꯖꯩ ꯑꯃꯁꯨꯡ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯗ ꯅꯪꯒꯤ ꯅꯄꯣꯠ ꯅꯔꯜ ꯍꯥꯟꯅ ꯉꯥꯛꯀꯗꯧꯕꯅꯤ, ꯅꯪꯒꯤ ꯕꯥꯎꯟꯗ꯭ꯔꯤ ꯍꯥꯟꯅ ꯈꯥꯒꯗꯧꯅꯤ, ꯅꯪꯅ ꯃꯩꯇꯩꯅꯤꯗꯤ ꯍꯥꯏꯖꯔꯒ ꯃꯩꯇꯩ ꯑꯃꯒꯤ ꯆꯠꯅꯕꯤꯁꯦ ꯉꯥꯛꯑꯒ ꯑꯩꯈꯣꯏꯕꯨ ꯅꯝꯊꯔꯝꯕ ꯕ꯭ꯔꯤꯇꯤꯁꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯕꯨ ꯅꯝꯊꯔꯝꯕ ꯕꯥꯔꯃꯤꯁꯀꯨꯝꯕꯒꯤ ꯂꯣꯟꯗ ꯑꯩꯈꯣꯏꯅ ꯇꯥꯡꯖꯔꯒ ꯂꯩꯒꯗꯧ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯍꯟꯁꯤꯡꯅ ꯇꯠꯇꯅ ꯉꯥꯡꯉꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯔꯣꯟꯗ ꯉꯥꯡꯖꯕ, ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯄꯥꯡꯕꯗ ꯑꯩꯒꯤ ꯇꯧꯔꯝꯃꯤꯕ ꯑꯍꯟꯁꯤꯡꯅ ꯇꯧꯔꯝꯃꯤꯕ ꯑꯗꯒꯤ ꯂꯥꯏꯒꯤ ꯃꯇꯝꯗ ꯇꯧꯔꯝꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯍꯪꯒꯠꯅ UMOꯅ ꯊꯤꯖꯤꯜꯂꯒ ꯍꯥꯏꯔꯤꯕ ꯄꯤꯕꯥ ꯆꯥꯛꯀꯧꯕꯁꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯕꯅꯤ꯫ ꯍꯟꯗꯛ 28 ꯁꯨꯕꯅꯤ꯫ 28 ꯁꯨꯕꯗ ꯄꯤꯕꯥ ꯆꯥꯛꯀꯧꯕꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯅ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯄꯥ ꯃꯁꯛ ꯈꯪꯕ, ꯏꯃꯥ ꯃꯁꯛ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏꯔꯛꯏ, ꯑꯁꯦꯡꯕ ꯄꯤꯕꯥ ꯄꯨꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏ, ꯑꯁꯦꯡꯕ ꯃꯃꯥ ꯄꯨꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯗꯤ ꯋꯥꯈꯜꯂꯣꯟꯗ ꯏꯌꯥꯟ ꯆꯪꯗꯅꯕ ꯑꯃꯗꯤ ꯐꯠꯇꯕ ꯑꯗꯨꯒꯨꯝꯕ ꯇꯣꯉꯥꯟꯕ ꯃꯥꯂꯦꯝꯒꯤ ꯂꯥꯛꯏꯕ ꯁꯥꯐꯨ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯏꯅꯥꯠꯀꯤ ꯑꯣꯏꯖꯕ ꯂꯤꯛꯂꯝ ꯑꯃꯈꯛꯇ UMOꯅ ꯈꯣꯡ ꯊꯥꯡꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ 28 ꯁꯨꯕ ꯄꯤꯕꯥ ꯆꯥꯛꯀꯧꯕꯁꯦ ꯄꯥꯡꯊꯣꯛꯆꯅꯤ꯫ कैसामथोंग असेंबली कॉन्स्टिट्युएंसी की मनुंग चन लेबा चही 64 की मथक्ते लेबा अहल ओइरबा मियोइसिंग की ओइबा प्रधानमंत्री जन आरोग्य योजना PMJAY के हेल्थ कार्ड एनरोल तौबगी थौरम अमा ngasi RPI की लुचिंगबा महेश्वर थौनावजम की कैसामपाते लेबा युमदा पांगथोकरे। महेश्वर थौनावजमना सोशल वर्कर सरचंद्र थोकचोमगा खुसमनदुना पांगथोकिबा थौरम अदुदा मियोइ चहुम हेनबना एनरोल तौदुना PMJAY की कानाबसिंग लौमिनसी हाइना सरचंद्र थोकचोमना अपील तौरगली। मियामगा हेना अफबा मरी थमनबगी पांदमदा इंडियन आर्मी ना ngasi इम्फाल ईस्ट डिस्ट्रिक्ट की लमलाइदा नोमगी ओइबा लेमना लायंगबगी थौरम पांगथोकरे। थौरम अदुदा आर्मी डॉक्टर, हेल्थ केयर प्रोफेशनल अमसुंग वॉलंटियर सिंगना लांजेनदुना लमलाइदा हांगबा रिलीफ कैंप ते लेबा इंटरनली डिस्प्लेस्ड पर्सन्स IDP सिंगदा मेडिकल सर्विस फंगनखी। मथौ ताबा हिदाक लांगथक सिंगसु लायंगबा लाक्लिबा मियोइ सिंगदा फंगनखी। चयोलमा चुपना अगरतला के तोंगान तोंगान मफम अहुमदा मणिपुर स्टेट कला एकेडमी की 8 सुबा लिटरेचर फेस्टिवल अमदी फेस्टिवल ऑफ नरेटिव आर्ट्स अमसुंग लाइब्रेरी आर्काइव्स म्यूजियम अवेयरनेस प्रोग्राम पांगथोकरे। हौकिबा नवंबर 19 दा अगरतला की प्रेस क्लब पांगथोकिबा फेस्टिवल हौदोकपगी थौरमदा त्रिपुरा की MLA येलाम विरोजित अमसुंग मणिपुर लेंगा की कमिश्नर M जोई सिंह सरुक याकी। फेस्टिवल मनुंग चेन्ना पोएट्री, शॉर्ट स्टोरी रीडिंग, सिंपोजियम अमसुंग राजश्री भगेचंद्र ख्वैराकपम चावबा अमसुंग सोरोक खाइबम ललित मेमोरियल लेक्चर की थौरम सुपांगथोकी। नुमिनिनी चुपना फेस्टिवल ऑफ नेरेटिव आर्ट्स की थौरम नालगोरियादा महाभारत की वारी लीबा अमसुंग अभोयनगर लाइनिंगथौ पुथीबा संगलेंदा मालेम लेसेमलोन पुवारी लीबा थौरम अनि पांगथोकी। नुमिनिनी चुपना नेकोल ऑडिटोरियम दा लाइब्रेरी आर्काइव्स अमसुंग म्यूजियम अवेयरनेस प्रोग्राम पांगथोखिबगा लोइनना स्टेट कला एकेडमी की चयोलमा चुपना पांगथोखिबा फेस्टिवल ngasi लोइसिनखी। फेस्टिवल दा स्टेट कला एकेडमी के सेक्रेटरी थोकचोम सुनंदा, डेप्यूटी सेक्रेटरी अहुम उमानंदा कोंग्ब्राई लाटपम, कैसाम राजुमनी अमसुंग सोयाम राकेश अमसुंग कोऑर्डिनेटर ओइना AC नेत्रजितना सरुक याकी हाइरी।
ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯐꯪꯕꯤꯒꯅꯤ꯫ District Amateur Body Builder Association amadi Fitness Lovers Oinamna Sinduna tha asigi nipanda Oinam Public Hall da ahanba Mr. Ibudau Tanglei Athoiba Bodybuilding Championship Englishing ani kunmari pangthoklagani ngasi tera sapam leirakta leiba Kanglei Bodybuilding KBB Gym gi conference hall da paumi singa unabada Manipur Amateur Bodybuilder gi General Secretary Sapam Joy Chandrana fongdokhibada championship pangthokadaba numit adumaki ayuk pung 10 dagina numit yungba pung Taranithoi Faubana, Sanaroi Singi height ongani, Masigi Matung Nungtil Pungani Tabadagi competition pangthok pahogani, Championship Asigi Form Fitness Lovers Oinam KBB Gym Tera MK Fitness Gym Sagolban Smart Fitness Gym Nambol Amadi Prabhavati Fitness Gym Wangkhaidagi Lauraba Yagani Haiki Joy Chandrana Makha Taraduna Championship Asida Manipur gi tongan tongan district singda chalairiba gym gi bodybuilder singna saruk yaduna hena mai pak na pangthoknaba mateng pangbiu masamau faba khunai ama semnabagi pandamda mating leiba ama dilamda masigi mingchat purakpa ngamnabagi damak mabana angamba thakta honakigani haiki yabiduna yamna papung pha bodybuilding Sali basai asigi December tang ni panda ibdo tanglei athoi ba ming thon ba oinam asigi open bodybuilding contest amadi state level men physique contest si social pangthok chargadabani maramuduna ramdamas leibiriba jimbu nusibiduna satan sanura kya sembiriba oja sing king poshinga hairiba championship sida mapung phana saruk yabiduna yamna papung pha bodybuilding contest ambo hembio Kumalampak Hockey Stadium da tha asigi taretagi hauduna taramari fauba ahanba DG Assam Rifles Hockey Cup under 19 men and women's hockey tournament lisingani kunmari kunmanga pangthoklagani haina Manipur Hockey ki VP Seram Neke na fongdokre ngasi Manipur Hockey gi press conference hall da paumi singa unabagi thoramda organizing committee gi su chairman oriba S Neke na makhata na hai Manipur Hockey amadi Director General Assam Rifles ani na kusam naraga sinduna pangthokadoriba hockey tournament asina chahi asidagi hauna makhata na chahi khudingi leptana chathanabagi damak Manipur Hockey ki annual calendar da su hapchilagani tournament asi pangthoklibagi maruoiba pandamdi masana asibu hena promote taunaba loinana chahi nauriba sanaroi singbu makhong somduna national amadi international gi thakta sanaroi kaya puthoknabagi wakhalondani lamdam asida leiriba hockey masanabu nungsijaba cup amadi sanaroi singnasu tournament asibu mai pakna pangthoknaba honabada mateng pangbiu haina appeal tawrakli Hariba tournament asigi form su ngasidagi thaba haubaga loinana form thajin bagi roiba matamna tha asigi ahumda oigani haina mahangna fongdokhi Manipur Hockey na sinduna pangthokiba pawgi mifam aduda DGAR gi maikaidagi Major S Pangai Jam su sarukyaki General of Assam Rifles Hockey Cup under 19 men's and women's hockey tournament haiba mahandaki sahi sidagi lepa leitana jatharagadaba hatare adugumba hockey cup se hande laiba December gi tarik 8 tagi hawaga December 15 boba Manipur Hockey na maruoina akoigi host oyaga aduga Assam Rifles na sponsor tawraga koi jointly organize tawminagadabani tournament se sina maruoina state ki team heng form tawk matamda player selection tawk matamda achouba kanaba mu oigani haitare akhoida hana affiliate tawraga Manipur Hockey da leiba club sing aduga akhoida register tawraba players sing khaktamang asida participate to yagadose aduna masigi akoi entry form haitare ko tournament yauna nabagi entry form se already ngasidagi akoi club sing da thaba hokre All Manipur Football Association Imphal Sillaga Mathang Chahigi January ki ani suba chayoldagi under 13 amadi 15 boys interclub football league lisingani kulhumdoi kunmari pangthok pahoragani hairi Imphal gi General Secretary L Jyotirmoy Royna thadorakpa cherol gi matungina hairiba football league ani asida saruk yagadoriba team singna tournament asi haudringai mangoinana CRS mapung fana tawrana basu khanghalakle November gi tang kunipan dagi kuntra fauba New Delhi gi SBS City Fort Stadium da chathakhiba marirak suba Muay Thai Amateur National Championship ta winner oirakraba Manipur team gi sanaroi sing ngasi Imphal da
थुंगलबदा मियामना हराव तरामना ओखरे सानरोय सिंह ngasi Imphal International Airport ta thunglabada masana asibu pamjaba miyoi singh na taramna okhi Muay Thai Federation of India na sinduna pangthokiba championship aduda Manipur ge sanaroy kuntra manga na tongan ba category da saruk yaduna gold medal kunipan silver manga amadi bronze medal ani punna medal kuntra manga fangduna winner oikibani sanaroy singh bu taramna okpa aduda saruk yakhiba Manipur Amateur Muay Thai Association Mamta gi President Dr. TM Razin Ayangbana phongdokibada Olympic Games ta yaubagi oithokpa chauna leiraba masana oibana grassroots tagi hauna semgat pirabadi lamdam asigi sanaroi singna mangjul thana leibak asigi mingchat purakani haibagi thazaba chauna lei adum oinamak ngasi fawbuda leinga ki maikai dagi masana asigi damak senthang pibidaba amadi masana asida changba machak mathum amatta pidriba asi pihaningi haiki Haukiba November ki tang kuntareta ki kumapan fawba Indira Gandhi International Stadium Guwahati Assam da pangthokiba North East Paralympic Championship English singani kunmari da sarukya ruba loinana gold medal ani amadi silver medal ama punna medal ahum lorakiba Bishnupur district ki thanga ithing mamang lekai dagi khwairakpam Joy Kumar bu ngasi khathong awang lekai merapai bina taramna oktuna pongning thogotkre Khwairakpam Joy Kumar na Imphal International Airport nga si thunglabaga leipareng huktuna taramna okhi makata na Joy Kumar bu nambol da miyam na taramna okhi mai paglaglaba sanaroi Khwairakpam Joy Kumar na phongdokhibada mahak visually impaired oiraba sanaroi amani championship asida T category T12 category gi oina shot put amadi discus throw da gold medal sing loki long jump ta silver medal fangduna punna medal ahum fangki aduga T12 category da shot put ta North East ki ahan ba oina record su thamlamki makata na national and international level da pangthokpa championship kaya da medal kaya lobang ngamna ba khonagani haiki championship asida Manipur gi sanaroi ni pan saruk yakibada gold medal manga silver medal ahum bronze medal ani fangki Northeast की पैरा एथलेटिक चैंपियनशिप पार्टिसिपेट तौबा मणिपुर की रिप्रेजेंटेटिव होने चसबनी आईगी कैटेगरी ना T12 ता पार्टिसिपेट तौजबनी आई इवेल अहुम पार्टिसिपेट तौजबदा इवेल अनि गोल्ड लौजरे इवेल अमना सिल्वर लौजरे अदुगा नॉर्थ की ओना फर्स्ट नॉर्थ की ओना पैरा एथलेटिक चैंपियनशिप सिनबसिदा मणिपुर की आइना T12 की कैटेगरी दा शॉट पुट ता रिकॉर्ड थमजरमे अदुगा आइना गोल्ड लौरकपना शॉट पुट थ्रो अदगी डिस्कस थ्रो आईगी सिल्वर ना लॉन्ग जंप दा माइ तौरगा आई पार्टिसिपेट तौ ससरुरगा ngasi laksabjida mayam smain tawraga registration tawbibuje hainanga leitana thagatsari Indian Bodybuilding and Fitness Federation Manipur Unit na silaga tha sige haukiba tang tarani thoidagi tarahundoi fawba takel de leiba Government Polytechnic Auditorium Hall da pangthokiba ahanba Kaubru Chingsang Championship ta chawna mating panglakiba paunam lawango mangangbu taramna okre ngasi IBBFF Manipur Unit na sinduna unit asigisu Chief Advisor loinana Kangla Pau chegisu editor oiriba paunam lawango bu unit asig executive member amadi maruoiba thomi singna harau taramna okpaga loinana mahaki tungi punsida ana ek yaudaba punsi nungshangna leinana bagi damakta su yaifo thoniki hainasu IBBFF Manipur Unit ki publicity secretary O Prem Kumar na thadorak pacherolamana haire Oman gi Mascata tha sigi tariet gi tara manga fawba pangthokadoriba Women's Junior Asia Cup English ani kun manga gi Indian National Junior Girls Team gi squad lista Manipur dagi khaidem silai machanu yaure tournament asidagi FIH Hockey Junior World Cup ki qualifier oigadoribani mamangi Asian Champion oikiba India na pool A da China Malaysia Thailand amadi Bangladesh ka lamba taunagani aduga pool B dana South Korea Japan Chinese Taipei Hong Kong amadi Sri Lanka na lamba taunagani Indian Junior Women Team da Manipur dagi midfielder oina sanagadoribi khaidem silai machanu asi kairang mamang laikai dagi KH Loyangamba amadi KH Tilotama leima ani gi machanupini loinana sanaroi asina grassroots tagi hauna Posterior Hockey Academy Manipur farm gi coach Ningthausam Sandi Kumar amadi Khetrimayum Ramesh ani gi lamjing lamtak makhada sanaba haurakibani sanaroi asina mahaki tungi punsida lakadoriba World Championship kaya da hena mai paknanabagi damak Posterior Hockey Academy Manipur gi maikai dagi yaifa paujel pirakli
ओडिशागी फकीर मोहन यूनिवर्सिटी दा था असिगी अहुमदगी तरुक फाउब पांगथोकदौरिबा ईस्ट जोन इंटर यूनिवर्सिटी खो टूर्नामेंट इंग्लिशिंग अनि कुनमरी कुनमंगा दा सरुक यारुगदबा धनमंजुरी यूनिवर्सिटी मणिपुर की नुपा टीम ngasi इम्फाल थादोखरे टूर्नामेंट असिदा धनमंजुरी यूनिवर्सिटी टीम की महुत सिनबा नुपा सनरोय 15 ऑफिशियल अनि पुन्ना मियोय 13 न साबा कांगबु अदु ओडिशागी दमक इम्फाल इंटरनेशनल एयरपोर्ट तगी लमथाखिबनी धनमंजुरी खो मेन टीम अदु के कपिल कुमार ना कोच कम मैनेजर ओइना लुचिंखे ओडिशा के फकीर मोहन यूनिवर्सिटी था अहुमदगी तरुक फाउब पांगथोकदौरिबा ईस्ट जोन इंटर यूनिवर्सिटी खो टूर्नामेंट इंग्लिशिंग अनि कुनमरी कुनमंगा सरुक यारुगदबा नेशनल स्पोर्ट यूनिवर्सिटी मणिपुर की टीम ngasi इम्फाल थादोखरे टूर्नामेंट अदुदा NSU मणिपुर टीम की महु सिन्नबगी दमक नुपा सानरोय 13 अदुगा रिजर्व सानरोय अनि यावरगा पुन्ना सानरोय 15 गा लोइनना ऑफिशियल अमगा पुन्ना मियोय 13 ना कांगबु अदु इम्फाल एयरपोर्ट तगी लमथाकी NSU मणिपुर की खो टीम अदु डॉक्टर S प्रेमानंदन कोच कम मैनेजर ओइना लुचिंखिबनी यूथ क्लब कम इन्फॉर्मेशन सेंटर YCCIC कोंथा हल्लुक के एडवाइजर ओरंबा आसांगबम खेलेंद्रोना ngarang masage anaba mana maram oiraga manung matam chadana lekhidabada awaba phongdorakli ngasi ayuk pung 9 tabada kontha ahallup te leiba YCCIC amadi kontha ahallup human resource development organization ka loinana hockey sanaroi singa punna YCCIC club ta minute ani tumina leptuna awaba phongdokhi mahak na hinglingai matamda YCCIC amadi KASW club ani asige advisor oiramduna hockey sanaroi singbu yokhatnaba honabada achobo thodang lorum khibata natana lekai asigi su chawkha thorang da chawna thodang yaram khibabu singthakhi mahakna manung matam chadana lekhidabada club asida natana lekai asigi mention mangamlaroi daba ama oihoragani loinana lekhidrabagi imung manung ge awabada su saruk yari haina YCCIC ge secretary and sanjoina thadorakpa cherolamana hairi हौजिक अरोइबदा मरुओइबा पाउसिंग अमुका हना पिजरी मफम खंगदना लेरिबा लाइश्रम कमल बाबू की मतंगदा वारेप लौनबा मिफम पांगथोकनबा थौरांगलंबा माइ पाकिद्रे सिक्योरिटी फोर्स नसु कमल बाबू पुथोकप ngamdri November 19 da nongwai kapna khibada ngairigai ngasisu none district in longsai namdai khulda JNUF amasung NSCN IM gi marakta amuk hana nongwai kapna kre Manipur University ki Biotechnology Department ki team amana muktrubi manada yawba anti cancer compound season aduna cancer laina laying bada hena faba hidak sungba yabagi lambi puthokpa ngamle अमसुंग मालेम की मफम कयादा पांगथोकना बगुम टेक द राइट पाथ माय हेल्थ माय राइट हाइबा वाखलोंदा ngasi state asida su pak sanna world AIDS day in lising ani kunmadi ki palang thauram pangthokre मतंग असदा बुलेटिन असि लोइसिनजरे मणिपुर मियाम की पुंसीदा ख्वाइदगी हेना मरुओइबा स्टेट असिगे लेबाक असिगे अमदी मालेम की ओइबा ई पाउसिंग की दमक SKTV न्यूज टू मीटिंग तादुने लेबियु मदुगी दमक गूगल प्ले स्टोर अमदी एप्पल ऐप स्टोर चंगबिदुना SKTV मणिपुर के ऐप डाउनलोड तौबियो अमदी सेल अमत तिंगदना SKTV की न्यूज अमदी अते चैनल सिंग यंगबियु नत्रगना SKTV की वेबसाइट skyic.in द चंगबिरगा वेबसाइट असि मक्तदा ROTT हाइब ऑप्शन द क्लिक तौबिरगा मीटिंग ताबियु अमदी अखोगी सोशल मीडिया हैंडल सिंग द जॉइन तौबिदुना खुदा की ओइबा ई पाउ सिंग लौबियु पुमना मपो मुका हना खुरुमजरी